나이tom 행ba punsiꯁꯤ나 ꯅꯨꯡꯉꯥꯏꯔꯦꯗ. 미기 마카다 ꯌꯦꯠꯂꯨꯔꯒ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯡꯊꯣꯟꯗꯣ ꯀꯅꯥꯗꯁꯨ ꯐꯪꯍꯟꯅꯤꯡꯗꯦ. ꯑꯋꯥꯕꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯖꯒꯦ. ꯆꯩꯅꯥꯗꯨꯁꯨ 이tom ꯇꯨꯃꯤꯟ ꯈꯥꯡꯖꯒꯦ. 이제 와리시 아이 와칸 따드리다. 그나기 와봐 그리 제나노. ꯃꯦꯝ, ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯗꯗꯥꯁꯦ. 마디 델리다 MBA tꯧꯕꯅꯦ. ꯑꯩꯒꯤ ꯏꯄꯥꯁꯦ ꯃꯃꯥꯏꯁꯨ ꯌꯥꯝ ꯁꯣꯟꯖꯕꯅꯦ. ꯃꯤꯉꯣꯟꯗꯒ ꯃꯃꯥꯏꯒ ꯍꯥꯏꯒꯠꯂꯒ ꯋꯥꯒ ꯀꯟꯅ ꯉꯥꯡꯕ ꯉꯝꯖꯄꯣꯟꯇꯦ. ꯁꯤꯌꯥꯔꯤꯕ ꯏꯆꯦ ꯅꯣꯏ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯎ. ꯑꯩꯒꯤ ꯃꯇꯥꯡꯗ ꯇꯣꯄꯤꯛꯁꯦ ꯑꯗꯨꯝ ꯅꯩꯅ ꯂꯩꯌꯦꯕ. ꯅꯪꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯉꯥꯡꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯋꯦꯒꯤ ꯁꯤꯕꯣ? ꯐꯠꯇꯕ ꯍꯥꯏꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯣ. ꯃꯦꯝ, ꯁ꯭ꯋꯥꯏꯗ ꯈꯥꯝꯕꯤꯔꯣ ꯌꯥꯔꯅꯤꯌꯦ. 이봉아, 시다 가모. 너희도 알아들어. ꯍꯣꯏ ꯌꯥꯔꯅꯤꯌꯦ ꯃꯦꯝ. ꯌꯥꯝ ꯂꯥꯞꯇ꯭ꯔꯦ ꯁꯤꯗꯒꯤꯗꯤ. 파리. 레오로. ꯆꯠꯂꯒꯦꯀꯣ. Thank you. ꯍꯣꯏ. 이ꯆꯦ ꯌꯨꯝꯃꯨꯛ ꯊꯤꯟꯕꯤꯔꯨ지 그대로 이제. 예. ꯅꯪꯕꯨ ꯃꯣꯏ ꯌꯨꯝ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ ꯂꯧꯀ꯭ꯔꯥꯛꯄ. ꯀꯩꯗꯧꯔꯕ? ꯀꯩꯁꯨ ꯇꯧꯗꯦꯗ 이제. ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ. ꯑꯩꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯍꯤꯡꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯆꯠꯈꯤꯒꯦ. ꯑꯗꯣ ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯑꯩ MBA ꯂꯣꯏꯖꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯦꯒꯤ ꯅꯨꯡꯁꯤꯕ ꯉꯥꯏꯔꯤ. 예. ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯔꯅ ꯑꯩꯁꯦ ꯀꯩꯅꯣ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯔꯨꯔꯒꯦ? ꯑꯩꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤꯅꯦ. ꯌꯥꯅꯕꯝꯒꯤ ꯃꯈꯥꯗ ꯑꯗꯨꯁꯨ ꯅꯪꯁꯨ ꯐꯈꯤꯕ ꯑꯩꯒꯤꯁꯨ. ꯊꯕꯂꯦ, ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ. ꯃꯊꯣꯡ ꯈꯪꯗꯕ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯔꯤ ꯑꯃꯗ ꯁꯨꯝ ꯅꯩꯁꯜꯂ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤꯅ ꯐꯔꯦ ꯈꯜꯂꯕ. 이치디 와칼세 다른 아마다 폴리스 스테이션 열 강호드레. 이봉아, 낭나 떠오르시보가 있노. 그리고만 낭나 팠던 동다 따크라디 이치디 가리 오이니.